ꯃꯇꯝ ꯃꯇꯝꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯦꯔꯦꯇꯤꯞꯁꯦ ꯑꯗꯨꯝ ꯄꯤꯕ ꯍꯧꯕꯗꯒꯤ ꯍꯧꯅ ꯄꯤꯗꯅ ꯂꯥꯛꯏ ꯍꯧꯖꯤꯛ ꯖꯤꯠꯅꯁꯨ ꯑꯗꯨꯝ ꯇꯝꯕꯤꯈꯤꯗꯨꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅꯁꯨ ꯑꯗꯨꯒ ꯑꯌꯥꯝꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯔꯛꯇꯒꯤꯁꯨ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯍꯥꯏꯗꯅ ꯀꯣꯃꯤꯅꯁꯨ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯀꯤ ꯅꯥꯔꯀꯣ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯅ ꯉꯁꯥꯏꯒꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯗꯒꯤ ꯗ꯭ꯔꯒ ꯁ꯭ꯃꯒ꯭ꯂꯤꯡ ꯀꯔꯤ ꯋꯥꯔꯣꯟ ꯗ꯭ꯔꯒꯁ ꯃꯌꯥꯝꯁꯦ ꯄꯥꯏꯈꯠꯂꯛꯄꯁꯤꯗ ꯃꯈꯣꯏꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯛꯄ ꯑꯗꯒꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯀꯩꯀꯩ ꯃꯌꯥꯝ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯐꯝ ꯃꯌꯥꯝ ꯑꯃ ꯌꯥꯔꯛꯇꯕ ꯃꯈꯣꯏꯅ ꯈꯨꯜꯂꯤꯡꯕ ꯃꯈꯣꯏꯅ ꯁꯛꯇꯤ ꯄꯥꯏꯔꯒ ꯂꯩꯕ ꯃꯐꯝ ꯃꯌꯥꯝ ꯑꯃꯗꯨ ꯇꯛꯈꯥꯏꯔꯛꯄ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯅ ꯅꯦꯔꯦꯇꯤꯞꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯑꯃꯗꯤ ꯃꯥꯒꯤ ꯀꯦꯕꯤꯅꯦꯠ ꯀꯣꯂꯤꯛꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯕꯤꯖꯦꯄꯤꯒꯤ ꯀꯥꯔꯌꯀꯔꯇ꯭ꯌ ꯃꯌꯥꯝ ꯑꯗꯨꯒ ꯏꯚꯟ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯔꯛ ꯀꯣꯃꯤꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯅꯦꯔꯦꯇꯤꯞꯁꯤꯗ ꯍꯥꯏꯔꯒ ꯂꯥꯛꯏ ꯑꯗꯣ ꯃꯌꯥꯝ ꯃꯄꯥꯟꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯀꯜꯁꯤꯡ ꯏꯕ ꯃꯇꯝꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯥꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤ ꯅꯩꯅꯕ ꯃꯇꯝꯗꯁꯨ ꯇꯤ ꯗꯤꯃꯥꯟꯒꯤ ꯄꯣꯠꯁꯦ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯇꯤ ꯗꯤꯃꯥꯟ ꯇꯧꯕꯁꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯃꯩꯇꯩꯅ ꯇꯤ ꯗꯤꯃꯥꯟ ꯇꯧꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡꯅ ꯃꯗꯨ ꯌꯦꯠꯐꯝ ꯊꯣꯛꯏ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤꯅ ꯇꯣꯉꯥꯟꯕ ꯃꯔꯝ ꯑꯃ ꯑꯣꯏꯈ꯭ꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯍꯣꯡꯉꯛꯏꯕ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯉꯁꯤꯗꯒꯤ 10 ꯀꯨꯟꯒꯤ ꯀꯨꯟꯂꯣꯝ ꯇꯤꯀꯦꯠ ꯑꯅꯤꯔꯣꯝꯁꯤꯗ ꯂꯥꯛꯏꯕ ꯍꯣꯡꯉꯛꯏꯕ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄꯁꯤꯅ ꯃꯈꯣꯏꯗ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯅ ꯂꯩꯔꯕ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯥꯛꯊꯨꯡꯁꯤ ꯃꯨꯟꯈꯤꯒꯗꯧꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯃꯤꯄꯥꯏ ꯊꯋꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯁꯤꯗꯤ ꯑꯗꯨꯝ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯗꯤꯃꯥꯟꯁꯦ ꯂꯣꯏꯅꯃꯛ ꯇ꯭ꯔꯥꯏꯕ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯍꯌꯦꯡ ꯔꯤꯖꯥꯔꯕꯦꯁꯟꯗꯨꯗ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯪꯉꯤꯕ ꯆꯥꯛꯊꯨꯡ ꯑꯗꯨ ꯃꯩꯇꯩꯅ ꯂꯧꯒꯗꯕ ꯂꯩꯇꯦ ꯃꯥꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯂꯩꯖꯒꯗꯕꯅꯤ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯩꯇꯩꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯀꯥꯡꯕꯨꯅꯤꯅ ꯈꯜꯂꯀꯥꯟꯗ ꯃꯗꯨꯗꯩꯗꯨꯅ ꯃꯈꯣꯏꯅ ꯃꯩꯇꯩꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯑꯃ ꯂꯩꯕꯗꯨꯒ ꯑꯗꯨꯒ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯂꯦꯚꯦꯜꯗ ꯀꯩꯗ ꯂꯥꯛꯀꯥꯟꯗꯁꯨ ꯃꯩꯇꯩꯁꯤꯡ ꯑꯁꯤꯅ ꯇ꯭ꯔꯥꯏꯕꯀꯤ ꯀꯩꯅꯣꯁꯦ ꯁꯤꯖꯤꯟꯅꯈ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯩꯔꯤꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡꯁꯤꯅ ꯐꯪꯉꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯃꯩꯇꯩꯅ ꯑꯌꯥꯝꯕ ꯂꯧꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯂꯩꯔꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝꯁꯤ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯀꯟꯁꯣꯂꯤꯗꯦꯠ ꯇꯧꯅꯅꯕꯒꯤ ꯄꯨꯟꯁꯤꯟꯅꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯗꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏꯕ ꯄꯣꯠꯁꯤ ꯐꯦꯛꯇꯔꯗꯤ ꯁꯤ ꯐꯅꯌꯥꯝꯅ ꯑꯃꯅ ꯑꯃ ꯍꯥꯏꯔꯁꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤꯅ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯅꯤꯡꯉꯤꯕ ꯃꯌꯥꯝꯅ ꯐꯅꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯊꯣꯛꯏꯕ ꯏꯔꯥꯡꯗꯨꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯗꯕꯗꯤ ꯅꯠꯇꯕꯅꯤꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯛꯏꯁꯤ ꯀꯔꯤꯗꯒꯤ ꯍꯥꯏꯔꯛꯏꯅꯣ ꯐꯤꯕꯝꯁꯤ ꯅꯦꯔꯦꯇꯤꯞꯁꯤ ꯃꯥꯁꯨ ꯑꯗꯨꯝ ꯍꯣꯡꯉꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯕꯗꯧꯅ ꯇꯧꯕꯒꯤ ꯄꯣꯠꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄꯣꯠꯁꯤ ꯅꯍꯥꯟꯉꯩ ꯃꯥꯅ ꯈꯟꯖꯔꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯑꯗꯨꯒ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯑꯅꯧꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯤꯅ ꯈꯨꯟꯗꯥꯁꯜꯂꯛꯄ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯁꯤꯡ ꯀꯔꯤꯁꯤꯡ ꯀꯟꯅꯅꯕ ꯇꯧꯔꯛꯄ ꯃꯌꯥꯝꯗꯨꯒꯤ ꯑꯗꯨꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯔꯝꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯗꯤ ꯂꯣꯏꯅꯃꯛ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦ ꯃꯜꯇꯤꯄꯜ ꯐꯦꯛꯇꯔꯅꯤ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡ ꯑꯁꯤ ꯑꯗꯨꯕꯨ ꯍꯣꯂꯤꯁꯇꯤꯛ ꯑꯣꯏꯕ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯁꯤꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯔꯤꯖꯣꯜꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯅꯦꯔꯦꯇꯤꯞꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯆꯨꯝꯕ ꯃꯆꯦꯠ ꯈꯔ ꯈꯔꯗꯤ ꯂꯣꯏ ꯌꯥꯎꯕ ꯑꯗꯨꯕꯨ ꯔꯨꯠ ꯑꯣꯐ ꯗꯤ ꯀꯣꯜꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯑꯣꯏꯔꯤꯕꯁꯦ ꯎꯄꯥꯝꯕꯤ ꯑꯃ ꯍꯧꯔꯀꯥꯟꯗ ꯎꯄꯥꯝꯕꯤꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯨ ꯑꯃꯗꯤ ꯂꯩꯅꯤꯗꯅ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯥ ꯃꯌꯥꯝ ꯑꯃ ꯆꯠꯂꯒꯁꯨ ꯃꯄꯨꯡ ꯑꯣꯏꯕ ꯃꯔꯥ ꯑꯃꯗꯤ ꯂꯩꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯔꯨ ꯑꯃꯗꯤ ꯂꯩꯅꯦꯕ ꯑꯗꯨꯒꯤ ꯃꯔꯨꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝꯁꯤ ꯃꯗꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯗꯦ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯃꯁꯥ ꯃꯔꯦꯡꯒꯤ ꯄꯣꯠꯇ ꯑꯌꯥꯝꯕꯅꯤ ꯂꯣꯏꯅꯃꯛ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯑꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯊꯝꯃꯒꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯉꯁꯥꯏꯒꯤ ꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯅꯤꯡꯉꯤꯕ ꯄꯤꯁꯀꯤ ꯉꯁꯥꯏꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯁꯤ ꯍꯥꯏꯔꯒꯗꯤ ꯐꯒꯗ꯭ꯔꯒ ꯍꯥꯏꯅ ꯈꯟꯕ
ꯑꯩ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯈꯔ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯅꯤꯡꯗꯗꯅ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯁꯤꯡ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯗ ꯅꯠꯇꯦꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯃꯇꯥꯡꯗꯨꯗꯗꯤ ꯂꯣꯏꯅꯃꯛ ꯉꯁꯥꯏ ꯑꯇꯣꯞꯄ ꯉꯁꯤ ꯅꯥꯒꯥꯅꯤ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯤꯁꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯠꯁꯝ ꯑꯗꯨꯗ ꯄꯨꯜꯂꯝꯃꯤꯕꯅꯤ ꯑꯗꯣ ꯑꯠꯁꯝꯁꯦ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡ ꯑꯁꯤꯅ ꯀꯨꯀꯤ ꯖꯣꯃꯤ ꯀꯥꯡꯕꯨꯒꯤ ꯃꯌꯥꯝꯁꯤꯅ ꯑꯌꯥꯝꯕ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯃꯣꯏꯅ ꯄꯨꯔꯛꯄ ꯑꯗꯨꯕꯨ ꯃꯦ 23ꯒꯤ ꯃꯈꯣꯏꯅ ꯔꯦꯂꯤꯗꯨꯗꯤ ꯃꯈꯣꯏꯅ ꯍꯧꯔꯝꯃꯦ ꯃꯈꯣꯏꯅ ꯍꯧꯔꯝꯃꯕ ꯃꯇꯨꯡꯗ ꯚꯥꯏꯑꯣꯂꯦꯟꯇꯨ ꯊꯣꯛꯂꯛꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯠꯁꯝꯒꯤ ꯄꯣꯠꯁꯦ ꯇꯣꯛꯈ꯭ꯔꯒ ꯃꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ITLF ꯍꯥꯏꯒꯦꯔꯥ ꯀꯣꯇꯨ ꯍꯥꯏꯒꯦꯔꯥ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯆꯪꯁꯤꯜꯂꯛꯅꯕꯒꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯁꯝꯖꯤꯟꯖꯔꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯛꯏꯕ ꯄꯣꯠꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯁꯤ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯗꯤꯃꯥꯟꯁꯤ ꯇꯧꯔꯨꯕꯗꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯐ꯭ꯂꯥꯁ ꯄꯣꯏꯟꯠꯇꯨꯒꯤ ꯋꯥꯅꯤ ꯐ꯭ꯂꯥꯁ ꯄꯣꯏꯟꯠꯇꯨ ꯁꯤꯅ ꯑꯣꯏꯕꯗꯒꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯄꯨꯟꯁꯤꯟꯕ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯖꯣꯃꯤ ꯃꯌꯥꯝꯁꯤ ꯀꯟꯁꯣꯂꯤꯗꯦꯠ ꯇꯧꯕ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯍꯣꯠꯅꯔꯝꯃꯤꯁꯤ ꯇ꯭ꯔꯥꯏꯕꯦꯜ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯂꯣꯏꯅꯃꯛꯁꯦ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯄꯨꯟꯁꯤꯟꯕ ꯌꯥꯅꯅꯕꯒꯤ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡꯁꯦ ꯆꯠꯊꯒꯦ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯂꯥꯂꯣꯡ ꯑꯃ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅꯅꯤ ꯃꯇꯝꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯁꯨ ꯑꯩꯅ ꯅꯩꯅꯕ ꯃꯇꯝꯗ ꯑꯦꯅꯥꯂꯥꯏꯁꯤꯁ ꯃꯌꯥꯝ ꯑꯃꯗ ꯄꯥꯝꯕ ꯄꯥꯝꯗꯕꯗꯨꯅ ꯑꯃ ꯑꯣꯏꯔꯒ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯄꯣꯠꯁꯦ ꯃꯇꯝ ꯆꯥꯅ ꯃꯁꯦ ꯇꯦꯀꯜ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯁꯦ ꯃꯅꯤꯄꯨꯔꯗ ꯚꯥꯏꯑꯣꯂꯦꯟ ꯀꯟꯐ꯭ꯂꯤꯛꯀꯤ ꯑꯆꯧꯕ ꯃꯆꯥ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯃꯔꯝ ꯑꯣꯏꯅꯦꯁꯦ ꯃꯦ 2023ꯒꯤ ꯏꯔꯥꯡꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯁꯦꯔꯤꯁ ꯑꯣꯐ ꯑꯥꯔꯇꯤꯀꯜꯁꯇ ꯑꯩꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯃꯌꯥꯝꯗ ꯑꯩ ꯗꯤꯁꯀꯁꯟꯁꯤꯡꯗꯁꯨ ꯑꯗꯨꯝ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯑꯥꯔꯇꯤꯀꯜ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯏꯈꯤꯕꯅꯤ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯂꯥꯟꯕ ꯆꯨꯝꯕ ꯄꯥꯝꯕ ꯄꯥꯝꯗꯕꯗꯨꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯜꯇꯤ ꯏꯊꯅꯤꯛ ꯁꯣꯁꯥꯏꯇꯤ ꯑꯣꯏꯕ ꯃꯜꯇꯤ ꯁ꯭ꯇꯦꯠ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯑꯃ ꯄꯨꯟꯅ ꯂꯩꯇꯥꯃꯤꯟꯅꯔꯛꯄ ꯄꯣꯠꯇ ꯍꯩꯅ ꯃꯇꯝ ꯆꯥꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯚꯥꯏꯑꯣꯂꯦꯟ ꯀꯟꯐ꯭ꯂꯤꯛꯁꯦ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯇꯝꯗꯨꯗꯁꯨ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯃꯇꯝ ꯆꯥꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯗ꯭ꯔꯤꯗꯣ ꯏꯔꯥꯡ ꯑꯁꯤꯒꯨꯝꯕ ꯃꯈꯜ ꯑꯃ ꯊꯣꯛꯍꯟꯅꯕꯒꯤ ꯗꯤꯖꯥꯏꯟ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩ ꯃꯇꯝꯗꯨꯗꯁꯨ ꯋꯥꯍꯪꯁꯦ ꯑꯗꯨꯝ ꯍꯪꯖꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯍꯥꯏꯔꯛꯏꯁꯤ ꯃꯆꯨ ꯍꯥꯏꯔꯒꯗꯤ ꯉꯁꯤꯒꯤ ꯃꯁꯤꯗꯩꯁꯤꯗ ꯁꯥꯎꯈꯤꯕ ꯃꯌꯥꯝ ꯑꯃꯒꯤ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯐꯥꯊꯒꯗ꯭ꯔꯥ ꯀꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯈꯟꯕ ꯂꯩꯕ ꯖꯥꯠꯂꯥ ꯁꯤ ꯋꯥꯍꯪꯅꯤ ꯁ꯭ꯄꯦꯀꯨꯂꯦꯁꯟꯅꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤꯃ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯈꯪꯉꯦ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯅꯦꯔꯦꯇꯤꯞꯁꯦ ꯍꯣꯡꯉꯒ ꯆꯠꯂꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯨ ꯍꯧꯖꯤꯛ ꯍꯣꯡꯉꯤ ꯃꯥꯁꯨ ꯍꯣꯡꯉꯤ ꯍꯣꯡꯉꯛꯏꯕꯁꯦ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯤꯕ ꯑꯃ ꯆꯪꯒꯗꯧꯔꯤꯁꯤ ꯀꯔꯝꯕ ꯀꯟꯇꯦꯛꯁꯇꯒꯤ ꯍꯥꯏꯔꯛꯏꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯅꯤ ꯑꯩꯉꯣꯟꯗ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅ ꯀꯟꯁꯔꯟ ꯑꯣꯏꯔꯛꯏꯕ ꯑꯩꯅꯁꯨ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯃꯥꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯥꯏꯗꯅ ꯂꯥꯛꯑꯀꯥꯟꯗ ꯉꯔꯥꯡꯁꯤ ꯅꯍꯥꯟꯋꯥꯏ ꯃꯔꯛꯇ ꯍꯥꯏꯈꯤꯕ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯗꯨ ꯂꯥꯟꯅ ꯍꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨ ꯇꯧꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯋꯥꯍꯟꯊꯣꯛ ꯄꯤꯕꯗꯒꯤ ꯇꯧꯏ ꯈꯣꯠꯂꯤ ꯑꯗꯣ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯐꯣꯡꯗꯣꯔꯛꯏꯁꯦ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ ꯍꯥꯏꯕꯁꯤꯃ ꯋꯥꯍꯪ ꯑꯃ ꯊꯣꯛꯂꯛꯏ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏ ꯊꯤꯕ ꯑꯃ ꯆꯪꯉꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯇꯧꯕ ꯇꯧꯗꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯇꯧꯗꯕ ꯄꯣꯠ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯟꯕꯗ ꯃꯁꯤꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯅꯤ ꯂꯣꯏꯅꯃꯛꯅ ꯍꯪꯅꯤꯡꯕ ꯂꯣꯏꯅꯃꯛꯅ ꯍꯥꯏꯅꯤꯡꯕ ꯑꯗꯨꯒ ꯀꯔꯤ ꯀꯟꯇꯦꯛꯁꯇꯒꯤ ꯍꯥꯏꯔꯤꯅꯣ ꯋꯥꯍꯪꯗꯨꯃꯛꯇꯤ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯗꯁꯨ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯋꯥꯐꯝ ꯉꯁꯥꯏꯒꯤ ꯐꯝꯒꯤ ꯈꯟꯗꯅ ꯀꯩꯅꯣ ꯇꯧꯗꯅ ꯂꯩꯕꯒꯗꯕ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯃꯥꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜ ꯈꯟꯗ꯭ꯔꯒꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯟꯗ꯭ꯔꯒꯗꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯁꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯎꯕ ꯈꯪꯕ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯄꯥꯝꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯃꯛꯇꯤ ꯄꯥꯔꯇꯤꯒꯤ ꯋꯥ ꯇꯣꯉꯥꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟꯕꯨ ꯑꯣꯏꯒꯦꯔꯥ ꯔꯨꯂꯤꯡꯕꯨ ꯑꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯃꯛꯁꯤꯗ ꯂꯣꯏꯅ ꯑꯗꯨꯝ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯕ ꯄꯥꯟꯁꯤꯟꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥ ꯈꯛꯇꯅ ꯑꯃꯗꯤ ꯃꯥꯒꯤ ꯄꯥꯔꯇꯤ ꯈꯛꯇꯅ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯛꯇꯒꯤ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯟꯕꯗꯧꯅ ꯇꯧꯕꯒꯤ ꯋꯥꯈꯜ ꯈꯨꯈꯟꯒꯤ ꯋꯥꯉꯥꯡ ꯑꯃꯒꯤ ꯃꯃꯤ ꯇꯥꯏ ꯑꯗꯨꯃꯛꯇꯤ ꯑꯇꯥꯕ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯁꯨ
ꯃꯥꯅ ꯐꯝ ꯀꯣꯟꯗꯅ ꯂꯩꯗꯅ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯦ ꯂꯩꯔꯤꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯊꯛꯇ ꯆꯥꯔꯖ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯇꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯃꯛꯇꯤ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯊꯟꯗ ꯑꯗꯨꯝ ꯍꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯒꯤ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃꯛ ꯑꯩꯈꯣꯏꯅ ꯀꯟꯐ꯭ꯂꯤꯛꯀꯤ ꯀꯩꯒꯤ ꯄꯤꯁꯀꯤ ꯅꯩꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯦꯛ ꯍꯦꯛꯁꯨ ꯑꯩꯅꯁꯨ ꯍꯥꯏꯖꯕ ꯄꯣꯖꯤꯇꯤꯕ ꯄꯤꯁ ꯑꯃꯗꯤ ꯅꯦꯒꯦꯇꯤꯕ ꯄꯤꯁꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯕ ꯄꯤꯁꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯍꯤꯡꯉꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯐꯪꯗꯕ ꯌꯥꯗꯕ ꯃꯥꯒꯤ ꯅꯤꯠ ꯃꯔꯤꯈꯛ ꯂꯩꯌꯦꯕ ꯊꯨꯒꯥꯏꯕ ꯌꯥꯗꯕ ꯃꯨꯟꯕ ꯌꯥꯗꯕ ꯄꯤꯗꯕ ꯌꯥꯗꯕ ꯐꯪꯍꯟꯗꯕ ꯌꯥꯗꯕ ꯅꯤꯠ ꯃꯔꯤꯈꯛꯇꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯁꯔꯕꯥꯏꯚꯦꯜꯁꯤꯅꯦꯕ ꯁꯔꯕꯥꯏꯚꯦꯜꯒꯤ ꯅꯤꯠ ꯐꯣꯔ ꯁꯔꯕꯥꯏꯚꯦꯜꯁꯦ ꯑꯩꯈꯣꯏ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯕ ꯍꯦꯛ ꯀꯟꯁꯤꯞ ꯇꯧꯕ ꯍꯧꯕ ꯃꯇꯝꯗꯒꯤ ꯃꯤꯔꯣꯟꯕꯗꯒꯤ ꯂꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯒꯤ ꯂꯧꯔꯤꯕ ꯀꯤꯌꯥꯔ ꯃꯌꯥꯝꯗꯨꯅꯦꯕ ꯑꯗꯨꯗ ꯁꯔꯕꯥꯏꯚꯦꯜꯒꯤꯅꯦꯕ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯃꯥꯒꯤ ꯅꯤꯠꯁꯦ ꯀꯌꯥꯝ ꯁꯔꯕꯥꯏꯚꯦꯜꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯥꯒꯤ ꯋꯦꯜꯐꯤꯌꯔꯗꯨꯅꯦꯕ ꯋꯦꯜꯕꯤꯌꯤꯡꯗꯨꯅꯦꯕ ꯑꯅꯗꯔ ꯅꯤꯠꯁꯦ ꯀꯩꯅꯣ ꯋꯦꯜꯕꯤꯌꯤꯡꯅꯤ ꯑꯩ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯍꯤꯡꯒꯅꯤ ꯑꯍꯥꯟꯕꯗ ꯍꯤꯡꯕꯒꯤ ꯃꯇꯨꯡꯗꯨꯗ ꯑꯩꯈꯣꯏ ꯋꯦꯜꯕꯤꯌꯤꯡꯅꯦꯕ ꯑꯩꯅ ꯍꯤꯡꯗꯣꯏꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯍꯛꯆꯥꯡ ꯐꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯀꯔꯤꯒꯤ ꯂꯣꯏꯅ ꯈꯟꯗꯅ ꯇꯧꯕ ꯁꯤꯒꯤ ꯋꯦꯜꯕꯤꯌꯤꯡꯒꯤ ꯅꯤꯠꯁꯤꯃꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕ ꯅꯤꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯥꯏꯗꯦꯟꯇꯤꯇꯤꯅꯦꯕ ꯍꯤꯡꯉꯤꯕ ꯃꯤꯄꯨꯝ ꯅꯠꯇ꯭ꯔꯒ ꯐꯨꯔꯨꯞꯁꯤꯡ ꯑꯗꯣ ꯃꯣꯏ ꯃꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯃꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯦ ꯑꯩꯁꯦ ꯖꯤꯠ ꯍꯣꯏꯗ ꯂꯥꯛꯀꯥꯟꯗ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯂꯩꯇ꯭ꯔꯕ ꯑꯩꯁꯦ ꯖꯤꯠꯅꯁꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯖꯤꯠ ꯍꯣꯏꯒꯤ ꯏꯂꯤꯠ ꯇꯤꯚꯤꯗ ꯆꯪꯉꯀꯥꯟꯗ ꯀꯅꯥꯝꯇꯅ ꯑꯩꯁꯦ ꯀꯤꯌꯥꯔ ꯂꯧꯗꯅ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯑꯃ ꯑꯗꯨꯝ ꯇꯧꯅꯦꯕ ꯑꯩꯅꯗꯤ ꯀꯩꯅꯣꯝꯃ ꯈꯟꯖꯔ ꯂꯥꯛꯀꯥꯟꯗ ꯑꯗꯨꯅ ꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯂꯩꯅꯦꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅꯁꯨ ꯌꯥꯖꯕ ꯑꯗꯨꯒ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯖꯤꯠ ꯏꯕꯥꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯖꯤꯠꯀꯤ ꯃꯤꯡꯁꯦ ꯖꯤꯠ ꯀꯧꯔꯦ ꯅꯈꯣꯏꯅ ꯖꯤꯠ ꯀꯧꯔꯦ ꯖꯤꯠꯅꯁꯨ ꯑꯩꯉꯣꯟꯗ ꯕꯣꯕꯤꯆꯥꯟ ꯀꯧꯔꯦ ꯑꯩꯅ ꯖꯤꯠꯇ ꯇꯣꯝꯕ ꯀꯧꯔꯛꯑꯒꯗꯤ ꯖꯤꯠꯁꯨ ꯉꯛꯆꯥꯟꯅꯔꯒ ꯀꯩꯅꯣꯅꯦꯅ ꯑꯗ ꯑꯩꯉꯣꯟꯗꯅ ꯑꯦ ꯑꯩꯈꯣꯏ ꯆꯥꯎꯕꯅ ꯀꯧꯔꯛꯑꯦꯅ ꯈꯜꯂꯁꯤ ꯑꯩꯅ ꯖꯤꯠꯇꯅ ꯇꯣꯝꯕ ꯀꯧꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯇꯥꯏꯌꯣꯟꯅꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯅꯤꯗꯅ ꯑꯗꯨꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯁꯦ ꯑꯅꯤꯃꯛꯅ ꯌꯥꯅꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯀꯦꯁꯇ ꯊꯣꯛꯏꯁꯤꯁꯨ ꯑꯗꯨꯅ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯄꯣꯠ ꯑꯗꯨꯅ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯁꯤ ꯑꯃꯨꯛ ꯑꯩꯒꯤ ꯑꯩꯒꯤ ꯁꯔꯕꯥꯏꯚꯦꯜ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯩꯒꯤ ꯋꯦꯜꯕꯤꯌꯤꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯁꯤ ꯗꯤꯇꯔꯃꯤꯟ ꯇꯧꯖꯕꯁꯦ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯃꯁꯥꯗꯨꯅ ꯇꯧꯖꯅꯕꯒꯤ ꯐ꯭ꯔꯤꯗꯝꯗꯣ ꯂꯩꯒꯗꯕꯅꯦꯕ ꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯍꯤꯡꯅꯤꯡꯉꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯅꯪ ꯌꯥꯔꯣꯏ ꯅꯣꯏ ꯃꯩꯇꯩꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯉꯩ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯔꯤꯕꯅꯤꯗꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯁꯤꯗ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯁꯤꯅ ꯃꯅꯤꯄꯨꯔꯁꯦ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯔꯣꯏ ꯍꯥꯏꯕ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯂꯩꯍꯟꯗꯅꯕꯒꯤ ꯄꯣꯠ ꯑꯃ ꯇꯧꯔꯛꯏꯅꯤꯗꯅ ꯁꯤꯒꯤ ꯐ꯭ꯔꯤꯗꯝꯁꯦ ꯁꯤꯒꯤ ꯃꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯒꯤ ꯃꯔꯤꯁꯦ ꯐꯪꯗꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯨꯗ ꯃꯗꯣ ꯄꯤꯁ ꯂꯩꯔꯣꯏꯑꯕ ꯁꯤꯒꯤ ꯃꯔꯤ ꯐꯪꯕ ꯃꯐꯝꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯕ ꯄꯤꯁ ꯑꯅ ꯂꯩꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤ ꯐꯪꯗꯕ ꯑꯗꯨꯒ ꯂꯥꯟꯗꯤ ꯑꯝꯇ ꯇꯧꯅꯗꯕ ꯏ ꯑꯃꯠꯇ ꯇꯥꯟꯅꯗꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯔꯤꯁꯤꯗꯤ ꯐꯪꯍꯟꯗꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯂꯩꯕ ꯄꯤꯁ ꯑꯗꯨꯗꯤ ꯅꯦꯒꯦꯇꯤꯞ ꯄꯤꯁꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯦꯒꯦꯇꯤꯞ ꯄꯤꯁꯇꯨꯗꯤ ꯇꯦꯝꯄꯣꯔꯦꯜ ꯑꯣꯏꯅꯦꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅꯦꯕ ꯃꯗꯣ ꯍꯥꯏꯕꯗꯤ ꯃꯇꯝ ꯈꯔꯗꯤ ꯃꯗꯨ ꯄꯤꯁꯐꯨꯜ ꯃꯥꯟꯅꯦꯕ ꯑꯗꯨꯒ ꯃꯗꯣ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯖꯦꯅꯦꯔꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯣꯏꯕ ꯌꯥꯏ ꯖꯦꯅꯦꯔꯦꯁꯟ ꯑꯅꯤ ꯐꯥꯎꯗ ꯀꯔꯤꯝ ꯇꯧꯔꯛꯇ꯭ꯔꯦꯅ ꯈꯜꯂꯒꯁꯨ ꯖꯦꯅꯦꯔꯦꯁꯟ ꯑꯃꯒꯤ ꯃꯇꯝꯗ ꯃꯗꯣ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯕꯦꯁꯤꯛ ꯅꯤꯠ ꯃꯔꯤꯁꯦ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯅꯗꯔ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯝ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯄꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯃꯁꯦ ꯈꯨꯗꯤꯡꯃꯛꯅ ꯉꯁꯥꯏꯒꯤ ꯔꯨꯂꯤꯡꯒꯤ ꯑꯣꯏꯒꯦꯔꯥ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯄꯤ ꯄꯤꯒꯤ ꯃꯇꯝ ꯑꯃꯗ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯝꯃꯕ ꯑꯗꯨꯒ ꯗꯤ ꯖꯤ ꯄꯤ ꯑꯣꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯀꯔꯤꯒꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯃꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯑꯗꯨꯒ ꯌꯥꯝꯅ ꯃꯄꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯂꯩꯔꯤꯉꯩꯗ ꯀꯩꯗ ꯑꯉꯛꯄ ꯑꯦꯛꯁꯄꯔꯇꯥꯏꯁ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯥꯏꯑꯣꯂꯦꯟꯁ ꯃꯌꯥꯝꯁꯤ ꯗꯤꯜ ꯇꯧꯕꯒꯤ ꯑꯗꯨꯒꯤ
full of experience lairaba Joy Kumar dagi hairaiba port aduga akoigi ruling gi opposition gi party Congress ki hanagi chief minister masama ki experience sahi 35 palambagi mana thengnarak experience aduga MP Angomcha Bimol Kojam sigi thamiba mayam ja yamnu chumba wafam ni moina hairiba hauji hauji ki governor नौना लाइबा अजय भलाना तौरिबा सुमाइना मतमदुदा तौरमगति इरांग चीफ मिनिस्टर ना तौरमगति थोमदबा या हैबसे चीफ मिनिस्टर दा मसिदे अकोइना दम हौगदगी हावरे हेक मे 3 गी नुमितुदा थोइबा चोरा चानबु की इरांगदुदा चीफ मिनिस्टर ना माना होम मिनिस्टर सु ओइना माना चीफ मिनिस्टर ओइना मागी मखुत्ता लेरिबा लो एंड ऑर्डर की पोतुदा मतमदुदा कैजुअलिटी खरदि लेबे याय अदुकी साथीना लाइबदुदा लेजबा स्टेट की फोर्स मैम थाजलकान मधु नमगाइरब मतदी नोई तब यारोको हाइदन खंगलंबगी पोतो खंगनगिद्रेब स्टेट लेबगी मागी स्टेट तुगी मोनोपोली है तारे स्टेट लेरिसिगी खुलाई सिजिनबगी मागी स्टेट तुगी मायोक्त लाखपसिंग अदुदगी मथक्ता खुलाई सिजिनब याब खुद थाब याब स्टेट की मोनोपोली नेब तो पमतन यादव पोटने अदुगी मोनोपोली मगै मखुत लेरिबा स्टेट की सोवरेनिटी की मागी पोतो सिजिनगिदबदुगी पोतुननेब हंजन हंजन ngasi बावदा हारिजे अदुना नुमितुदा माना तौरमदबदुगी तहौदबदुगी पोतुना इवन अदुगी नुमितुदा तौरमदबावदा मे 3 4 5 अदुगी फर्स्ट 3 days की 3 4 5 की मतमदुदा अगक पो लेजब सिक्योरिटी मैम थादरकांदा हौरे इबम मैम द नमगाइरम लाक्सिलम मतमदा ngasi thoibasi yongna thoamoi haibasidi yamna chummabasi any mapangi unbiased oina any mapandagi india gi wangmadagi oigera amadagi oigera masigi je analysis torokpa matamda adu ta hodabadagi ni haiba pot sidi loina makna haigane ingeski amta wanatana aduna sigi pot sidi am chumba poni adumakku governor nauna laiba अदुगा इरांग अखुना काउरोइदबा अमना अखोइ मियामना काउरोइदबा मना हुजिकी गवर्नर जे लाखो मतमदा चीफ मिनिस्टर यावना यामना ऑप्टिमिस्टिक ओइ चीफ मिनिस्टर नसु हाइकी अनौब गवर्नर अमा लाबनिना मणिपुर दा शांति हंजलानी मसी याम ngakna thoe ngonda kari hairino अनौब गवर्नर अमा लाबनिना शांति हंजलानी ना नहा नोमा अखोइ चीफ मिनिस्टर फोटो के बजे अलगपा मोइना thoe ngonda हुजि अदुगा मियामना अनौब गवर्नर सिदा थाजरिजिना करिगिनो इवन ओपोजिशन की कांग्रेस ना थाजरिजिना कमाई थाजरिनो मरमदी वहांग अमदी करिनो हाइबा मतमदा मे 3 की इरांग जे थोकु मतमदा ही वाज द यूनियन होम सेक्रेटरी ने अदुगा होम मिनिस्टर अमित शाह ना मे 29 दगी ना जून 1 बावदा लेरंबदुदा माजु यावरी ने Union Home Secretary ne he knows well all matam tu the Union Home Minister aduga amung Chief Minister ga Union Home Minister ga yanagi bagi matung ina Manipur gi irang ji gi matang da akoi gi sing na ina pai ba tampak na pai ba na tong na gi bagi pot tu adu Home Minister huju ji ki governor si he has lot ma loi knowledge ma loi khangine aduna aikoi na sile yenga tori ba hanga tori ba wahang di अदुगी मतमदुदा मागी साइडगी करी एडवाइस पीगे माना यामना केनो ओइरंबा तारगदी इरांग जी थोक्तनबा रिपोर्ट ओइरम तारगदी मांगोंदा लेरिबे एक्सपर्टाइज दुगी मतुंग इनदी मा एज ए यूनियन होम सेक्रेटरी मागी मिनिस्टर अमित शाह दा मागी अफबा एडवाइस मागी सजेशन पिरमोइदरा सिनी को सी अखोई की मियाम जना क्रिटिकल सिगी क्रिटिकल क्वेश्चन से तौबम संगेबा अखोई की मीडिया ना तौबम संगी अखोई की इंटेलेक्चुअल सिंजना तौब संगी अखोई की पॉलिटिशियन सिंजना तौब संगेबा यूनियन होम सेक्रेटरी ओरंबा अजय बराना गवर्नर पूरबनिना अखोई शांति लानी हाइजि करिनो जे अंगकपम फावे बेंगोंदा सिगी वांग जे अखोई खुदुमा हंगमिनबम संगेबा कमाई तौननो सिगी पोट से अदुगा मतम कहोद चटपगी वादी अखोई अनुसुया विकेसु इरांग थो चुरचांपुर चलीना चुरचांपुर चली मैम उन्हें इवन मादी रादर विक्टिम मैम सेल फाव पीरमी अखोई मैम वाथोब मैम विक्टिम मतु लाख 10 पीब लाख 10 पीब याम याउगिदना अनुसुया विकेना हलकपद अखोई मोइरांग कईद लेब कहोसिंग चंब अदुगा इरांग से चुरचांपुर थोलपनी ना हाइरगसु अइना सुम येंगबा मतमदा खुदिंग मक्से चुरचांपुर हाना चटलिसे करिगिनो
violence की first victim di kanano Churachandpur dagi chelakhiba maitai singduneba ihan violence ki victim di Churachandpur dagi relief camp ta leiriba singchidi kaino May 4-5 ki matungda Imphal da madugi masagi Churachandpur da thokhibadugi akoigi reaction oina Imphal da maitai sing asina saurakpadagi tainarakpadagi leiba ngamdadana chengiba mayam duneba Churachandpur da leiriba relief camp ta leiri singchidi Karigino aduna first victim oiriba maitai singda hana visit tawdadana Churachandpur da always visit tawrije karigino yamna nero minded oibagi wana te ko aina thamjarise si question tawningai ne ba sigi je critical question tawningai ne ko critically khaningai ne ba sigi poaching aduna Churachandpur da chatluraga halakpada unaramdaba yadaba dawna moirangda leiriba mayamju unarira yamna nero minded oina hangbagi wanga date but hangbam tokpa question ne ba sigi Churachandpur yaudringaida moirangda hana chatpadi kamain tawi aina soiba jatla adugi wadi thengnade ngasi bawda Churachandpur da chatluba halakpada moirangda unaram basa ayamba opposition boy gara ruling boy gara loin tawi sigi ports aduna si kadai deno adu honari ji kana appease tawnaba hana honagi kana no appease tawna honari sigi mang tungi potse che arai bana teba akoi gi maitai gi chana lon chatta su sigi ahana kongi potse si icham chamba pot na teba aduna sigi mayam je critically question to ba changi aduga aina hajari do Ajay Kumar bhala na ngarang tawriba potudi Anusha wiki leiding de su dum amana adum koi security ki officer sing kauraga hangba khotpa mana haiba khotpa mayam ma tawi ado Anusha wiki na governor oina eje koina thajariba governor gi role ji governor gi office gi matung ina di Anusha wiki su loin tawhiba Anusha wiki na tawhida ba thabak inau no ba pot ama Ajay Belana tawba natte ba hujik lairi adu betaragadi Anusha wiki institution gi pot ama question ama sidai sida governor gi office na haiba pot si governor gi office tagi haira agazu Anusha wiki gumbana haira gadi tadaba Ajay Bela gumbana haira gadi tagadaba gi pot ama India se hujik lairabra haibadi personal mi da yengakpa masagi institution du da yengaktabagi adu ki pot ama la abra koi sidai sida hujik India da leidi leire ya matamda India da hujik achauba anauba 2014 dagi BJP ki dispensation se lakpa matamdagi di ngasagi institution du da oina geno tawbana taba mi da oina ngai personality cult ma person du gi matung ina sagalakpagi pot se India da lae masina ngasagi institution sing che kaithalakpa yabagi institution sing je magi mayai samhalakpaki pot ama mi duna hena maru oirakpagi aduna hauji laiba pot sida mayamnadi yamna thajanariba thagatnariba Ajay Belagi pot si yam sengna hairagadi magi state ki federal power ki pot to kadai da chatkargeba governor na security officer mayam kauba yadi haibadi leiti but governor na Manipur ki law and order situation ji ki matang da phajana khange hai taragadi home minister ju puri ba chief minister kaura kanda e kari kamai tawge kari legi haidana mangonda ki tagadaban sagi matung na kano tawragadi hawjik la iba potchidi governor na direct DGP chief secretary aduga police ki aduga army ki leader mayam ama GOC ki loina kauraga mana magi situation jagi briefing loin lauraga na instruction pire sagi misam sohanganu sohloi de misam je kanano karamba misam no hawjik la iba potchidadi polarized tawraba antagonistic oiraba gasigi conflict sidadi karamba misam no governor na imply tawris Micham mayam abdi soiba Delhi dadi mani imply tawri ju tasengna civilian loina makla Churachandpur da thoiba potu da SP soabanina madugi reprisal da SP na karina security na mayam ama khut tharurani khut halurani haibagi pakhatpadagi ngasagi kangpokpi ki karigi micham mayam soktana na ba warn to ini se palo hari si miscreant sing si karang karamba miscreant no irang manungda adu irang thoktre dadi man imphal manungda gi eni tawbadadi wa mangang bagi ju NSA ga jam lain pali geno akoi loin thengnari duni journalist kya NSS pan gi journalist na tabate mayam su no mai NSA pali mayam ma case mayam ma thokre adu anau bana teba Ajay Belana NSA palo adu hujuk palo hari be NSA je kanano
ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯃꯌꯥꯝꯗ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝ ꯑꯃ ꯐꯥꯒꯠꯂꯤꯕ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ NSA ꯄꯥꯟꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯋꯤꯄꯟ ꯄꯥꯏꯔꯒ ꯆꯠꯂꯤꯕ ꯃꯌꯥꯝꯗꯨꯅ ꯀꯥꯡꯄꯣꯛꯄꯤꯗ ꯃꯣꯞ ꯊꯣꯛꯏꯕ ꯃꯌꯥꯝꯗꯨꯗ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯄꯦꯄꯔ 하이리 리가ꯔꯗꯦꯠ ꯍꯤꯟꯗꯨꯒꯨꯝꯕꯅꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯏꯕ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯋꯤꯄꯟ ꯄꯥꯏꯕ ꯃꯌꯥꯝꯗꯨ ꯃꯣꯞꯇꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯊꯣꯛꯂꯛꯏꯅꯦꯅ ꯔꯤꯄꯣꯔꯠ ꯇꯧꯈꯠꯂꯛꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯗꯦꯠ ꯃꯤꯟꯁ ꯑꯗꯨꯅ ꯑꯗꯨꯝ ꯏꯝꯄ꯭ꯂꯥꯏ ꯇꯧꯔꯤꯗꯤ ꯀꯩꯅꯣ ꯃꯣꯏ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦꯕ NSA ꯄꯥꯟꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯗꯩꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯇꯦꯟꯁꯤꯟꯖꯔꯕꯗ ꯍꯧꯖꯤꯛꯀꯤ ꯒꯚꯔꯅꯔꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯅꯁꯨ ꯑꯗꯨꯒ ꯔꯨꯂꯤꯡꯅꯁꯨ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯊꯥꯖꯔꯤꯁꯤꯗꯤ ꯑꯩ ꯑꯉꯛꯄ ꯐꯥꯎꯏ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ